Thobal District ki Khangabok Part 1 da laiba Base Academy da lalholup KCP PWG na school thingzilakpa madi aki akhang pirakpa bu yaningdaba fongdokto na ngasi Khangabok Part 1 Community Hall da mahairoi singna wakat mifam famduna khongjang changsin kre wakat khongjang adu da seruki akibi mahairoi amana fongdorakpada aikoi din nauriba tungi mahairoi ngaktani aikoi da aki akhang nanghanbiganu aikoi lairik tamjage aikoi bu lairik tamhanbiu haiki Education na thawaini education yaudana samasama chawkhat pangamloi chawkhat pa khunayam haibasi afaba mahai masing na oiribani mahai masing tambada ayat apan pibiganu lan gi matamda fawba mahai roi singbu tek takaidana mahai masing tamhanki hairaduna aikhoisu santi oina mahai tamba fanghanbiu haiki barjana man fongdorakpada henna faba samasama oina ba hotnabada education da ayat apan piba aki akhang nanghanba asidang tawbiganu henna luribadi satra singdi akaknaba academic calendar man laibana lairik tamgadaba matamda lairik tamhaudraga mangzagadawriba asi satra sing khaktani maramasina school thingbagi mahutta school gi authority ga faminaduna wakhal taminabagi tanja pibirabadi henna fagani education asi tungi yanglan saruni hairaduna masibu soidana ba hotna ba haibasi aikoi pumnamaki thaudangni haiki ngasigi mahairoi singna changsin kiba wakat khongjang aduda school da ki akhang nanghanbiganu education free zone oihanbiu School things in Bayaningde. Education is our right, protection is our demand. Amadi. United we stand for a fear-free campus haina thaba. Placard singsu sizinaki bagaloinana. Kolau kaya su lauki. Ikoi wakal na riba tungki mahiring agane. Aduna ikoi bo aki ekha tiyawan bigno ba. Education ay koi thawai leba education yauduna samasama chawkhot besu oigoi dabine aduga samasama chawkhot pa hai besu mahima singena boiba aduga aduna koi bo ayada pan tiahon digno koi light tab jabi koi light tab lan gi matam da su mahiroi singbuti ta garden light tab koi bo light tab koi bo ayada pan bi agadi education zone level level jarwa aduna education zone la ko focus igna ta garden bi Education sundo orakado ribe yuri ngate de adina ikoi ko era pan teyaduna kai satra singsi tari tamba matamda iyat apan tiba school chinjan tiba kasugumba thabaga sike koi thamoi sokno nuhai je aduna maram oiduna na school go authority ga wari sanana bagi tanja bibi duna school go authority singa wari sanabi satra singbi Nasi memang karena bang dapat sendirian. Asyik barang muaraga garjala mau na kamu yang Cina sokse. Saya singgah sekolah dah serlaga tangga dah belai itu pasungna agak di kali gua kamu ada na singgah di desa. Aku lagi oinati ramna mangsaban. Saya singgah aku lagi tumbiren. Tumbiren sih aku ni jongkat ba agak pada pasungna mati panggilan dah ba handa terkesan.